Joint Coordinating Body of Mayai Lambi, including Wabagai Kendra Sinduna, Wakap Amendment Act 2025 ki mayukta, Mayang Imphal Bengunda protest rally ama chatkre, Mayang Imphal Bengun Sati Khongnangdagi Bengun Bazar Fau bachat kiba khongchet aduda saruk yakiba singna, Wakap Amendment Act asi Islam Lai Ningi Mayuktani, Wakap asi Alagi Mingda Kathok Lamba Wakap ki Lamsing Matpa Yaroi, Islam da Singnaba Yaroi, Wakap Amendment Act Atubada Hando Islam ki Damak Sigani, Islam ki Damak Hingani Haibi Yauna Tongan Buwahi Kaya Iba, Placard Sing Sizina Kibaga Loinana, Kolau Kaya Sulauki. Kongchat aduda saru yakiba Mayang Imphal Bengun Mayang Imphal ki member Mabdi Azimuddin Hai. Muslim Singbu Muthat Nabamade Laika Tahanaba Honabada Langak Asina Pass Tokraba Ek Asigi Mayukta Achum Babu Pamba Tamoi Chawba Aikoi Kuding Magna Lepli Ek Asi Chanaba Yaroi Ek Asebo Nampuda Chananaba Honaraklabadi Laibak Asi Maizau Amada Langshin Boy na Thokani Haina Mahana Makata na Fongdoki Lemak sasolasina karigumba lemak si lebak si chawkhatpa amadi shanti ki maikai da pusaning bataragadi ai bawak musalman sing ki mayokta musalman sing ki madaris musalman sing ki institute badar musalman sing ki ibadat tawam masjid sing amadi madrasa sing masibu muthan naba tak tu mannaba asuk yam raba ekar nak kaya bu mukhaina munsin ba ki damakta hon rakliba 1993 da adugul bawak ki damakta ek amasar ka pass tawraga leijaba ai ba ek adu kasi 2014 dagi ek nifu ka mathoi apsin laga amuk na handa ka mak 2025 da anau ek kaya ama islamic shariat islamic law ka bilkul mayok ta leilaba magi against laiba kaigum bahai ba against Makoy bill pass to liga singache makoy na zamin laimay asi karigumba law ki bata raga so property singache law ki bata raga so ai koi musalman sing dadi ai koi ta parasama ai koi ta yam tangai pada ba man lai madudi karinoi matam da makoy na control ki ba ek singache makoy ki rule singache masik se koi ki islami sharia law ka bilkul mayok aduna musalman sing na ai ban shariat ki mayok ta lakpa asi ki damak ta kai darung ta khangsin bangam moi